ꯁꯅꯥꯂꯦꯝꯕ ꯇꯔꯪ ꯑꯃꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ, "ꯏꯃꯥ, ꯏꯃꯥ, ꯅꯪ ꯅꯍꯥꯟꯈꯩ ꯑꯩ ꯊꯤꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯅꯪ ꯂꯩꯇꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯑꯩ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩ ꯁꯥꯎꯗꯤꯌꯦ, ꯑꯩ ꯃꯃꯥꯗ ꯁꯥꯎꯕ ꯉꯝꯗꯤꯌꯦ꯫ ꯏꯃꯥꯅ ꯐꯅ ꯁꯣꯏꯔꯕꯁꯨ ꯑꯩ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩ ꯁꯥꯎꯕ ꯉꯝꯗꯤꯌꯦ, ꯋꯥꯔꯧꯕꯁꯨ ꯉꯝꯗꯦ꯫ ꯃꯃꯥ, ꯅꯪꯅ ꯂꯥꯜꯂꯦ ꯈꯪꯂꯐꯥꯎ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯃꯥ ꯅꯪꯕꯨꯗꯤ ꯑꯗꯨꯃꯛ ꯉꯥꯛꯄꯤꯌꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯥꯎꯗꯤꯌꯦ ꯃꯃꯥ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯃꯥꯅꯦ, ꯑꯩꯒꯤ ꯃꯃꯥ꯫ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯂꯇꯥ ꯃꯆꯥꯒꯤ ꯃꯊꯥꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯇꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯂꯦꯞꯇꯅ ꯍꯥꯏꯔꯤ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤ, "ꯃꯃꯥꯒꯤ ꯁꯅꯥ, ꯃꯃꯥꯒꯤ ꯁꯅꯥꯂꯦꯝꯕ, ꯃꯃꯥ ꯂꯥꯜꯂꯦ, ꯃꯃꯥ ꯌꯥꯝ ꯂꯥꯜꯂꯦ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯋꯥꯈꯜ ꯊꯦꯜꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯃꯃꯥ ꯂꯥꯛꯄ ꯉꯝꯗꯕꯅꯦ, ꯃꯃꯥ ꯉꯝꯗꯕꯅꯦ ꯁꯅꯥ." ꯁꯅꯥꯂꯦꯝꯕ ꯃꯃꯥꯕꯨ ꯃꯊꯥꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯣꯏꯕ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦꯕ꯫ ꯍꯧꯈ꯭ꯔꯕ ꯋꯥꯗꯨꯗ ꯊꯃꯣꯏꯅꯤꯡꯗ ꯇꯧꯗꯨꯅ ꯍꯤꯡꯂꯒꯨꯝꯁꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯍꯌꯦꯡ ꯀꯧꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯐꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯉꯔꯥꯡ ꯀꯧꯕ ꯃꯥꯅ ꯍꯧꯈꯤꯕꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯣ ꯏꯁꯣꯔ ꯃꯥꯅ ꯍꯌꯦꯡ ꯀꯧꯕ ꯑꯃ ꯄꯤꯗꯨꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯁꯤꯗꯤ ꯏꯃꯥ꯫ ꯁꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯅꯆꯥ ꯌꯦꯡꯕ ꯉꯝꯗꯤꯌꯦ꯫ ꯅꯆꯥꯁꯨ ꯂꯥꯜꯂꯤꯕꯅꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯦ ꯈꯟꯅ ꯏꯃꯥ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ." ꯂꯇꯥ ꯁꯅꯥꯂꯦꯝꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦꯗꯅ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗ ꯀꯣꯟꯕ ꯐꯪꯗꯅ ꯂꯩꯔꯛꯄ ꯀꯨꯝꯆꯥ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯪꯖꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯏꯆꯥꯒꯤ ꯅꯊꯥꯗ ꯏꯃꯥꯅ ꯅꯥꯎꯊꯤ ꯁꯥꯔꯦꯗꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ." ꯁꯅꯥꯂꯦꯝꯕ ꯄꯤꯔꯥꯡ ꯊꯥꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯇꯥꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯄꯁꯨ ꯌꯥꯎꯔꯤ꯫ ꯁꯅꯥꯂꯦꯝꯕꯅ ꯃꯃꯥꯗ ꯈꯪꯅꯤꯡꯅ ꯇꯍꯥ ꯇꯍꯥ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯁꯛꯈꯤꯕ ꯅꯨꯄꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯑꯩꯒꯤ ꯂꯥꯏꯖꯗꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯏꯃꯥ?" ꯂꯇꯥꯅ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯈꯔ ꯂꯨꯁꯤꯟꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯐꯪꯁꯟꯗꯨ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯂꯦꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗꯨ ꯏꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯃꯃꯥꯒꯤ ꯅꯨꯡꯁꯤꯃꯩꯅ ꯉꯥꯎꯗꯨꯅ ꯂꯥꯏꯖꯕꯨ ꯀꯥꯎꯔꯨꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯕꯨꯗꯤ ꯁꯅꯥꯂꯦꯝꯕꯒꯤ ꯊꯃꯣꯏꯅ ꯃꯤꯔꯥꯏꯕ ꯉꯝꯗꯦ꯫ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯇꯥꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ ꯃꯆꯥ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯒ, "ꯁꯤꯗ ꯂꯩꯕꯅꯤ ꯆꯪꯉꯣ" ꯍꯥꯏꯕꯒꯨꯝ ꯃꯇꯧꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯍꯥꯏꯔꯤ꯫ ꯁꯅꯥꯂꯦꯝꯕ ꯃꯤꯠꯌꯦꯡꯗꯨ ꯆꯣꯏꯊꯣꯛꯇꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯅꯥꯂꯦꯝꯕ ꯃꯁꯥꯗꯨ ꯅꯤꯛꯂꯞ ꯇꯧꯏ꯫ ꯂꯥꯏꯖꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅꯁꯨ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯂꯤ, ꯌꯥꯝ ꯀꯟꯅ ꯐꯥꯖꯤꯟꯕ ꯌꯥꯗꯅ꯫ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯞ ꯊꯥꯡꯗꯨꯅ ꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯕꯒꯗꯤ ꯂꯥꯏꯖꯕꯨ ꯎꯕ ꯐꯪꯗꯦ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯁꯅꯥꯂꯦꯝꯕ ꯇꯞꯂꯤ ꯇꯞꯂꯤ ꯃꯤꯄꯥꯏꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗꯕꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅ ꯂꯥꯏꯖꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯨꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯄꯦꯟꯅ, ꯌꯥꯝ ꯄꯦꯟꯅ, ꯍꯔꯥꯎꯕ ꯍꯦꯟꯃꯟꯕꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗ ꯁꯤꯟꯊꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯤ ꯑꯃ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯑꯃ ꯐꯪꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ
ꯁꯅꯥꯂꯦꯝꯕꯅ ꯃꯄꯤ ꯇꯥꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯥꯖꯗꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯥꯏꯖꯁꯨ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛꯇꯤ ꯁꯅꯥꯂꯦꯝꯕꯗ ꯄꯤꯔꯥꯡ ꯊꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯁꯅꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯨ ꯀꯨꯏꯅ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯁꯛꯇꯝꯗꯨ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯊꯃꯣꯏ ꯃꯩꯆꯥꯛꯇꯨꯕꯨ ꯈꯥꯡꯂꯤ꯫ ꯁꯅꯥꯂꯦꯝꯕ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯏꯖꯕꯨ ꯀꯧꯔꯛꯂꯤ꯫ ꯗꯗꯥꯒꯤ ꯊꯋꯥꯏ, ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯂꯦꯝꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯀꯞꯅ ꯀꯞꯅ ꯋꯥꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯗꯗꯥ, ꯅꯪ ꯀꯩꯒꯤ ꯅꯍꯥꯟꯈꯩ ꯑꯩ ꯊꯤꯔꯛꯇ꯭ꯔꯤꯅꯣ? ꯍꯥ, ꯀꯩꯗꯧꯕꯒꯤ ꯑꯩ ꯊꯤꯔꯛꯇ꯭ꯔꯤꯅꯣ ꯍꯥꯏꯕ? ꯗꯦꯕꯤꯠ ꯍꯥꯏꯕ ꯐꯠꯇꯕ ꯅꯨꯄꯥꯗꯨꯅ ꯊꯣꯏꯕꯤꯒ ꯃꯃꯥꯒꯗꯣ꯫ ꯂꯥꯏꯖ ꯋꯥꯍꯩꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩ꯫ ꯇꯝꯖꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕꯅꯤ ꯃꯇꯧꯗꯨꯅ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ, ꯁꯅꯥꯂꯦꯝꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤꯅꯤ ꯈꯟꯖꯕ ꯃꯍꯥꯛꯇꯨꯗ ꯊꯃꯣꯏ ꯆꯩꯅꯥ ꯄꯤꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯥꯒꯤꯗꯤ ꯊꯦꯝꯕꯤꯅꯕ ꯂꯩꯔꯦ ꯈꯟꯅ ꯄꯦꯟꯅ ꯀꯞꯆꯗꯨꯅ ꯃꯩꯆꯥꯛ ꯄꯨꯝꯕ ꯃꯥꯅ ꯊꯦꯝꯕꯤꯔꯅꯤ ꯈꯟꯅ ꯁꯅꯥꯂꯦꯝꯕꯒꯤ ꯃꯊꯥꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯂꯦꯟꯖꯔꯛꯂꯤꯕꯅꯤ꯫ ꯀꯞꯄ ꯐꯥꯎꯕ ꯄꯦꯟꯅ ꯀꯞꯆꯕ ꯉꯝꯗꯅ ꯆꯥꯛꯅ ꯈꯥꯡꯂꯛꯄꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯀꯞꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯅ ꯄꯤꯔꯥꯡꯁꯤꯡꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯅꯕ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯃꯍꯥꯛ ꯂꯥꯛꯄꯒꯤꯔ ꯃꯅꯤꯡꯇꯝꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯂꯥꯏꯖꯕꯨ ꯌꯥꯝ ꯆꯦꯠꯅ ꯅꯨꯡꯁꯤꯅ, ꯌꯥꯝ ꯄꯥꯝꯃꯨꯅ, ꯌꯥꯝ ꯄꯥꯝꯃꯨꯖꯅ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯕꯤ꯫ ꯍꯥꯏꯔꯤ ꯂꯣꯟꯊꯣꯛꯇ ꯃꯇꯧꯗꯨꯅ ꯃꯍꯥꯛꯀꯤꯗꯤ꯫ ꯁꯅꯥꯂꯦꯝꯕꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯀꯤꯔꯅꯨ, ꯀꯞꯂꯅꯨ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯦ꯫ ꯗꯗꯥꯒꯤꯗꯤ ꯊꯋꯥꯏ ꯑꯣꯏꯕꯤ, ꯗꯗꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯗꯗꯥꯒꯤ ꯏꯐꯝꯗꯒꯤ ꯅꯪꯕꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯏꯐꯝꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯍꯜꯂꯔꯣꯏ꯫ ꯗꯗꯥꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯊꯋꯥꯏꯁꯤ ꯊꯥꯔꯐꯥꯎ ꯅꯪꯕꯨꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯅ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒꯤ ꯊꯋꯥꯏ, ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ꯫ ꯍꯥꯏꯔꯅꯨ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯅꯨ꯫ ꯗꯗꯥ ꯂꯣꯏꯅ ꯈꯪꯉꯤ, ꯗꯗꯥ ꯂꯣꯏꯅ ꯈꯪꯉꯤꯕ꯫ ꯅꯪꯅ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕ ꯗꯗꯥ ꯈꯪꯉꯤ꯫ ꯐꯠꯇ꯭ꯔꯕ ꯃꯥꯕꯨꯁꯨ ꯗꯗꯥꯅ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯂꯥꯛꯂꯁꯤꯗꯤ ꯅꯪ ꯀꯞꯂꯅꯨ꯫ ꯅꯪꯕꯨ ꯀꯨꯏꯅ ꯅꯇꯣꯝꯇ ꯂꯩꯍꯜꯂꯤ ꯍꯥꯏꯅ ꯗꯗꯥꯗ ꯄꯦꯟꯅ ꯋꯥꯔꯧꯀꯣ꯫ ꯗꯗꯥꯒꯤ ꯊꯋꯥꯏ, ꯁꯤꯃꯒꯤꯗꯤ ꯅꯪ ꯄꯦꯟꯅ ꯏꯐꯝꯗ ꯋꯥꯔꯧꯔꯣ꯫ ꯗꯗꯥꯅ ꯂꯥꯟꯕꯅꯤ꯫ ꯗꯗꯥꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯗꯅ ꯂꯩꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯗꯗꯥꯁꯨ ꯌꯥꯝ ꯋꯥꯏꯌꯦ, ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯗꯗꯥꯅ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯗꯗꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯐꯔꯦ꯫ ꯅꯪꯕु ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯧꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯜꯂꯔꯣꯏꯌꯦ꯫ ꯂꯇꯥꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯀꯧꯔꯛꯏ꯫ ꯂꯥꯏꯖ, ꯂꯥꯏꯖ꯫ ꯂꯥꯏꯖꯒ ꯁꯅꯥꯂꯦꯝꯕꯒꯗꯨ ꯀꯣꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯅꯔꯒ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯩ꯫ ꯑꯗꯨꯒ ꯃꯄꯤꯁꯤꯡꯗꯨ ꯐꯠ ꯐꯠ ꯑꯃꯨꯛ ꯇꯩꯊꯣꯛꯅꯩ꯫ ꯂꯇꯥ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯃꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯗꯤ ꯂꯇꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ, ꯗꯗꯥꯅꯦ, ꯗꯗꯥ꯫ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ, ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯃꯃꯤꯡꯅ ꯁꯅꯥꯂꯦꯝꯕ ꯀꯧꯕꯅꯦ꯫ ꯁꯅꯥꯂꯦꯝꯕ ꯍꯥꯏꯕ꯫ ꯂꯇꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯏ꯫ ꯁꯅꯥꯂꯦꯝꯕ ꯃꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯈꯔ ꯏꯀꯥꯏꯔꯞꯇꯤ ꯇꯧꯔꯤ꯫ ꯂꯇꯥꯅ ꯋꯥꯗꯨ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯂꯥꯏꯖ, ꯅꯪ ꯃꯥꯒ ꯀꯣꯏꯅꯩꯔꯣ? ꯁꯅꯥꯂꯦꯝꯕ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯒ ꯂꯩ꯫ ꯂꯥꯏꯖ ꯂꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯀ ꯕꯪ ꯕꯪ ꯁꯥꯏ꯫
tingak Latada yenglaga hairaqi. Doctor, nate. Aina, hoi, nungsinabneba. Nate, nungsinabneba. Lata Laijagi wahaiduda nobi Laijada munna nungsina yenglaga hairaqi. Nungsinau ko, yamna nungsinau. Adumak thamoi shingnane achum aral thidanane adumak nungsinau. Nangi thamoiduda punsi supa mapo khudingi aigi icha sana lenbase adumak nungsiduna thambiyu ko Laija. Laija mamitu aroibi lauthoklaga Latada yenglai aduga chimbalda khonjeldu piklapna soli. Doctor, icha, dada, icha haise. Laijagi mataududa Laija gyan tadre haiba Sanalimbana khangli. Sanalimbana Laijada onsillaga hairaqi. Laija, mamane, mama kowo. Doctor kowono, aigi mamane. Aigi mama Lata. Miyangina Doctor Lata. Laija Sanalimbagi waduda amukka hena gyan gauna Latada adumak yengduna lei. Lata su nokmi Laijada yenglaga hairaqi. Laija, nang bab tadrabo. Se, nang mama wahage. Nangi dada Sanalimbase, aina pokjaba. Adubu. Lata wadu haina sakpamdu khanghongki. Nokmi ba maithongdu fat hanjilaga. Pirang thangba mitlu anidu Sanalimbada amuk munna yenglaga hairaqi. Adubu. Aigi sanase. Aigi cha sanase. Mama aina hundoklamlaga. Atopa sagaida Tillurabi aine. Asukuiba matamse. Ichadagi lapna layruraba aine. Isana taujarubagi mahai oina. Ai ichagi mafamdagi lapna laykibane. Adubu nangna icha Laija nangna maram oiraga mama machagi marise amuk hana halakpa ngamle. Laija, aingondadi mama kawo. Aina icha anibu sauna luhongpigani. Nungaiba yumbal ama ohengani. Aray leita thidana napal na yomlaba punsi amadi aina khak oheloye. Icha anigi mafamda mari chetlaba machu thoktraba yumbal amadi aina khak oheloye. Lata waridu amaromda amuk fatpurai. Aigi cha sanadi imau khanbasu onthokna haikre yam haikre. Imana hek pamjabado thokle. Sanalimba mamagi mataududa mitlu anida pirang ihawraklabani. Mamagi fagida amuk nokle. Laijasu adu mangai. Latagi asigumba matausi mangondadi ngakna thokle. Asukwana khanglamba oireko machagi nungsi maina ngauduna leiramba oireko khanbada thamoidu tanik laure. Macha Sanalimbada Laijaga matau karamna thingnarakiba haibana chingbasingdu wari oina samlakpa liduna khanghalli. Sanalimba wadu taraba matung Laijabu police station da pururagi haina mamada hairi. Makoi ahumna kadudagi tholakpada mapanda mi atopa function gi laklamba guest khaidu loina hanaramli. Lairiba haibabu homduda lairiba ahal kharaga Romila khakka ngairamli. Romila Sanalimba hoi tholakpadu ubada taha chensilli. Adubu Laijagi makutu Sanalimbana chetna pairakpadu ubada Romila jab leptuna tingak yengduna lei. Sanalimba Romilagi manakta changsillaklaga nokmi hairaqi. Romila, thank you so much. Nang lerambana aina aigi thawaibu fangjabane. Aigi mangduraba thawaigi mabemase nangna ifamda sinabibane. Wahaina hanjin thagalabasu penbana airoi. Romila thamoidadi chakli. Sanalimbana Laijagi makutta paribadu yengduna lei. Aduga mamaidu amuk nongkhalaklaga maithongda semjinnaba minuk amaga loinana hairaqi. Congrats, Sanalimba nungaina palo. Wahai si khak ngaire ifamdagi nangonda pakhum oina pigadaba haibabu. Anyway, maraibak thirabi tharikse. Oh, nate, soire. Maraibak thirabi Laijase luna tawbiyuko. Sanalimba Latada amuk onsillaga hairaqi. Mama, ai Laijase purage ko ngasidi. Lata pisum anidu haifet chingkhalaga Sanalimbada yenglaga hairaqi. Sana ngaiha koithoro
ꯑꯗꯨꯒ ꯑꯃꯨꯛ ꯃꯝꯗ꯭ꯔꯤꯉꯩꯗ ꯊꯤꯜꯂꯛꯑꯣ꯫ ꯂꯥꯏꯖ ꯍꯣꯏꯒꯤ ꯃꯃꯥꯒ ꯊꯣꯏꯕꯤꯒꯒꯤ ꯐꯤꯔꯣꯜ ꯌꯧꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯈꯜꯂꯣ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯏꯖꯁꯦ ꯃꯇꯝ ꯈꯔ ꯊꯝꯈꯤꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯊꯝꯃꯣꯕ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯅꯣꯛꯃꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯁꯅꯥꯂꯦꯝꯕꯅ ꯄꯥꯏꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ꯫ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯅꯤ꯫ ꯂꯇꯥ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯏꯖ ꯆꯠꯂꯣ, ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯅꯦ ꯅꯪ ꯗꯗꯥꯒ ꯀꯣꯏꯊꯣꯔꯛꯂꯣ, ꯑꯗꯨꯒ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯁꯤꯗ ꯑꯃꯨꯛ ꯊꯤꯜꯍꯜꯂꯛꯎꯀꯣ꯫ ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯆꯤꯟꯗꯨ ꯆꯤꯛꯁꯤꯟꯅꯔꯒ ꯃꯀꯣꯛꯇꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯂꯦꯝꯕꯒ ꯂꯥꯏꯖꯒ ꯍꯣꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯅꯥꯂꯦꯝꯕ ꯒꯥꯔꯤꯗꯨ ꯊꯧꯅ ꯂꯥꯏꯖꯗ ꯐꯜꯂꯞ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯂꯥꯏꯖꯗꯤ ꯏꯀꯥꯏꯕꯅ ꯁꯅꯥꯂꯦꯝꯕꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ꯫ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯧꯔꯛꯏ, ꯂꯥꯏꯖ꯫ ꯈꯣꯟꯒꯥꯗꯨ ꯈꯤꯇꯪꯒ ꯆꯤꯡꯂꯞ ꯇꯧꯅ ꯀꯧꯔꯛꯄꯅꯤ ꯁꯅꯥꯂꯦꯝꯕꯅ꯫ ꯂꯥꯏꯖꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯆꯤꯝꯕꯥꯜ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯊꯝꯂꯒ ꯅꯣꯛꯏ꯫ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯗꯕꯤ ꯅꯣꯛꯂꯒ ꯂꯩꯗꯨꯅ ꯀꯩꯒꯤ? ꯃꯔꯝꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯣꯛꯅꯤꯡꯅꯕ ꯊꯕꯛꯇꯤ ꯗꯗꯥꯅ ꯁꯨꯝ ꯁꯤꯜꯂꯒ꯫ ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯐꯝꯈꯤ꯫ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯤꯅ ꯍꯥꯏꯁꯦ ꯈꯨꯝꯗꯦ, ꯃꯃꯥꯏꯒꯁꯦ ꯑꯣꯟꯊꯣꯛꯂꯒ ꯐꯝꯈꯤꯅꯦ꯫ ꯌꯥꯝ ꯊꯨꯅ ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯍꯟꯁꯅꯤ ꯅꯪ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯁꯅꯥꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯂꯥꯏꯖꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯤꯜꯂꯛꯏ, ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯉꯥꯎꯃꯜꯂꯤ, ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯦꯟꯃꯜꯂꯤ, ꯊꯃꯣꯏꯁꯦ ꯆꯥꯛꯍꯜꯂꯤ ꯐꯖꯕꯤ ꯅꯪꯒꯤ ꯅꯇꯧꯅ, ꯃꯔꯧ ꯂꯩꯕꯤ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯜꯂꯔꯦ, ꯃꯧꯃꯅꯕꯤ ꯅꯪꯒꯤ ꯆꯝꯂꯕꯤ ꯅꯇꯧꯗ, ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤꯅꯦ, ꯑꯣꯏꯍꯟꯅꯤꯡꯗꯦꯅꯦꯍꯦ ꯂꯝ ꯂꯥꯟꯕ ꯀꯥꯅ ꯑꯃꯠꯇꯒꯤ ꯕꯦꯕꯤ꯫ ꯂꯥꯏꯖ ꯑꯗꯨꯝꯅ ꯁꯅꯥꯂꯦꯝꯕꯅ ꯏꯁꯩꯒ ꯁꯛꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯏꯁꯩꯗꯨ ꯃꯇꯦꯛ ꯑꯃ ꯁꯛꯇꯣꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯂꯒ ꯂꯥꯏꯖꯗ ꯍꯪꯂꯛꯏ, ꯅꯣꯡ ꯇꯥꯔꯛꯇꯧ ꯃꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯥꯟꯗꯦ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯅꯁꯛ ꯊꯤꯖꯟꯕꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯝ ꯐꯖꯔꯛꯑꯅꯤ, ꯑꯆꯨꯝꯕ ꯑꯗꯨꯝ ꯍꯥꯏꯕꯒꯤ꯫ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇꯦꯅꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯆꯤꯟ ꯃꯆꯥꯁꯤꯗꯒꯤ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯃꯛꯑꯦ, ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯏꯇꯨꯁꯦ꯫ ꯂꯥꯏꯖ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ, ꯌꯥꯔꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯛꯑꯔꯣꯏ ꯑꯩ꯫ ꯁꯅꯥꯂꯦꯝꯕ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯇꯧꯕꯅꯦ, ꯋꯥꯃꯟꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯋꯥꯃꯟꯈ꯭ꯔꯦ, ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯅꯣꯛꯇꯕ ꯀꯨꯏꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯅꯨꯡꯉꯥꯏꯔꯗꯕꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯦ꯫ ꯗꯗꯥꯒꯤ ꯊꯋꯥꯏ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯨꯡꯁꯤꯃꯟꯕꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯇꯣꯏꯅ ꯍꯥꯏꯗꯣꯛꯄ ꯐꯥꯎ ꯑꯩ ꯄꯥꯝꯃꯨꯏꯌꯦ꯫ ꯊꯋꯥꯏ ꯍꯣ ꯊꯋꯥꯏ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯂꯥꯏꯖ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯁꯅꯥꯂꯦꯝꯕꯕꯨ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯈꯔ ꯑꯣꯏꯅꯔꯞ ꯂꯥꯏꯖꯅ ꯁꯅꯥꯂꯦꯝꯕꯗ ꯀꯧꯔꯛꯏ, ꯗꯗꯥ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯃꯤꯅ ꯀꯧꯔꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯅ ꯇꯧꯗꯣ ꯇꯝꯃꯤꯅꯦ꯫ ꯌꯥꯔꯦꯉꯣ ꯅꯪ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯣꯏꯔꯣ? ꯆꯠꯂꯒꯨꯝꯁꯦ, ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ꯫ ꯗꯗꯥ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯥ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯒ ꯁꯅꯥꯂꯦꯝꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯁꯅꯥꯂꯦꯝꯕꯅ, ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ꯫ ꯂꯥꯏꯖ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯨꯝꯊꯔꯛꯇꯕꯤ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ?
ꯅꯣꯏ ꯌꯨꯝꯂꯣ? ꯑꯩꯗꯤ ꯅꯣꯏ ꯌꯨꯝ ꯑꯣꯏꯔꯗꯤ ꯀꯨꯝꯂꯛꯄ ꯉꯝꯃꯣꯏꯀꯣ? ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯁꯅꯥꯂꯦꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯃꯔꯥꯏꯕꯛꯇ ꯍꯣꯠꯂꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯃꯆꯤꯡꯒꯥꯗꯤ ꯑꯌꯥꯕꯤꯅꯤ, ꯏꯆꯝ ꯆꯝꯖꯕꯒꯤ ꯍꯧꯅꯕꯤ, ꯑꯃꯨꯛꯃꯨꯛꯁꯨ ꯃꯆꯤꯡꯒꯥꯗꯨ ꯌꯥꯝ ꯐꯠꯇ꯭ꯔꯤ ꯄꯣꯠꯅꯤ꯫ ꯒꯥꯔꯤꯗꯒꯤ ꯁꯨꯛꯀꯨꯝ ꯍꯦꯛ ꯀꯨꯝꯊꯔꯛꯇꯦ, ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯅꯤꯡꯗꯕꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯑꯗꯨꯃꯛ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯈꯤꯕꯗꯨꯗ ꯒꯤꯇꯥ ꯏꯃꯨꯡꯂꯣꯝꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ ꯒꯤꯇꯥꯅ "ꯁꯅꯥ!" ꯁꯅꯥꯂꯦꯝꯕ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯑꯃꯁꯤ ꯒꯥꯔꯤꯗꯒꯤ ꯑꯝꯇ ꯄꯨꯊꯔꯛꯑꯣ, ꯑꯩ ꯆꯪꯉꯝꯃꯒꯦ꯫" ꯒꯤꯇꯥꯗꯤ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯒꯤꯇꯥꯅ ꯂꯥꯏꯖꯒꯤ ꯃꯁꯛꯇꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯒꯤꯇꯥ ꯇꯞꯂꯤ ꯇꯞꯂꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯧꯔꯛꯏ, "ꯏꯕꯦꯝꯃ!" ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯒꯤꯇꯥꯗ ꯌꯦꯡꯂꯒ ꯃꯃꯥ!" ꯒꯤꯇꯥ ꯌꯥꯝ ꯉꯛꯅ "ꯂꯥꯏꯖ!"